Mgnrega Muthatkadouriba Asi Lairabasinggi Hak Matnaba Thourangni Haina MPCC ki President KEISHAM Meghachandra na Phongdokhre wapam asi AICC na Varat Sinba Thungna Changsiliba Mgnrega Bachao Sangramgi Manung Chana ngasi Sekmaijing Jila Parisad ki oina Hangul Igda Lampakta Wawagai Block Congress Committee na sinduna pangthokiba village level outreach amadi mass contact program gi Thouramaduda Phongdokhibani ngasi gi Thouramaduda MPCC ki President chu oidiba MLA KEISHAM Meghachandra na MPCC OB Department FI Chairman Sakir Ahmad MPCC General Secretary Organization S Jiten Singh MPCC General Secretary Administration MD Wahidur Rahman MPCC General Secretary Protocol Warokpam Samjai MPCC Mahil Congress General Secretary Sanjita Laisham Abdul Kalam Working President Wabagai Block Congress Committee MD Islamidin Founder Merciful English School Amadi Atai Atopa Thopuba Kyana Sarukyaki ngasi gi Thouramaduga mari leinana KEISHAM Meghachandra na makhatana haikibada Mgnrega degi Mahatma Gandhi ki minglok thokpada natana Legal Guarantee Act mayam ama lauthorakpasi lamdam asi lairaba khungangni prajamiyam gi hak matpani masida sunatana hojik state na chada nifu aduga center na chada humpu hairakliba lairaba state kaya dadi sinmi singda thabak piba ngamhallakloi asigumba ina khunba senjau paiba singtabu saugatpa aduga lairaba prajamiyam gi hakmat pasigumba laingak asi leibak asidagi mara fuktuna langthokhrase haiba wafamsu phongdokhi Thouramadugi manung channa Modi laingak na prajamiyam gi thabak sunaba hakta niyom chumba khusumalgi hakta panchayat raj ki amadi state ki senthang gi matangda attack torokliba si warol yawbaga loinana Congress party na tanliba demand mari yawba chirol amasu phongdoktuna miyamda chirol adu sejai oinasu yanthokhi Mahatma Gandhi bu miraiba amadi lairaba prajasing miraiba se masi yaroi haibagi ne koi ngasi aikona sanction jari ko phungjan se maram basina ngasi di masida datana leibak si am ware leibak si dei sida rigumba Sapho Thourangni piba mamata leitre shanti leitre nahasing lari Lairabasinggi masigi awaba mayam khangvidre thabak phangdabagi awaba noma gi mama oibasing apa oibasing hengalei masi mioi bagi punsi karam kanda thigani haiba tamba gamdaba masigi rega kasigi makhada loi nodar leitabase masi awabani masidi landamasigi sidawsing community mayam sing relief camp da bi sing pohen lei masi agi mai janna bagi wafam masi phawa sarkar na kal nabam matam pidi maramasina masi lenga leitabga chamane lari khairosu tabak tauraba leitraba adagi pasha kai thobasu development gi phadura karai de sakre landam puri makta development gi labi gi awaba development kai leitribo mayam sing si awaba Semitron, sentungi pibam nongolongi sokcela iba mayam. Nasi gilenga kase, mutat kibana terbadi. Landa masih kihawro kibana hakol singgi awabo ini, lairaba pada singgi awabo ini. Mana masina, ekoi punna masih thengra bagi tanjado, ekoi punna. Sanction bina bagi mata matu lai, mana masina Congress party na sanction lekto thabok thorong kaya ada. Landa masih ima singa, isan singa, halaman singa, morbi maulana mayam, haji bunsi mayam na. Congress party ki khongjam kaya da matek pangbiu amasung sajok bibiu haibasi ngasi tanda laksari ba tanda sida miyam nobagi tanda sida ya chok chok tawba Modi gi maru papang de pi gi taw poni asim wa khalodi masi gram panchayat ta pi ba paisa si yam ro paisa si India gi budget gi jam chaw ra kai thuri se masi mi khara selected corporate ki house ki leader khara da aur corporate ki company to bo mi khara amani adani gumda hanapi da isku ko da piragadi makoi gi 50,000 phurba yar ka bodi de aduna atauba ashoiba ama ngasi Modi gi lengak sina puslaiba Mgnrega muthatpase masi khwai condemn tawba adigu makhal amane Mahatma Gandhi na sahi kaya sangna India se lan thengnaraga British ki makhuta ki ningtam halaba matungda aikhoi amatoina secular ki concept ta democracy ki makhada aikhoi amatoina hingminagadabani haiba mahaki khongjang se madugi phul na deba ngasi aikhoi amatoina punna nungsi sanan lainari basi adu laibak thibadi 2014 dagi tapna makhoina thangji lakpa phongthang na moina maruina target tawbase mana hobo em na hobo si target tawe
number 1 Muslim, number 2 the minority. Haujikti even Mahatma Phauba target tawrukabane. Arui bani moina sangsilak ibase. Arui ba khongjangni masida karigumba khoina thinghauda ba taraba. Suksoi soidana Bangladesh ta Sri Lanka da natraga Nepal da oikhiba ihau ase laaga India se kai tuiraga macoi matam amada British loilam lakringai da India se kadai da kamaino oigada ke khangdringai da madugi mamang da leiramba situation du oirak pe yabagi akiba se laire be